ngase phongkiba tongan tongan Manipuri sipungsing amasung thokiba thawdo wathoksingi maroibi pausing khongasaraga Manipur top channel gi mekeri miyamna thamjiki ahanbada sanalaiba pauksi digi lokosaraga meitei singna eikhoibu rap torokiba leite victim hawkiba me mari da kangpukpi district ki b Finom village ta nupi anibu mafi thongandana puki haibagi video ama viral oirektuna wathok oirekli bawasida nupi sing adubu rap torokiba leite haina thawdo odura victim oikrabi nupi amana The Aware News Portal people interview में रखूँ तो फिर The Aware द फोंग पाउच न मकाता ना है थाउदो ऐसी हो कि बा मेमरी द कांग पोपी में सम थाउबाल डिस्ट्रिक्ट की लोन पर माप में मत थोकी बने मतमसी द मणिपुर द खुंदारी पर माइटे में सम कुकी सिंगी मरकता उनखना बा मदी खना सही न बगी थाउदो थोक पा होरक पदंग आईडी हाई रिबा वायरल ओइरबा वीडियो दु यावी विक्टिम नुपी अमन फोंदोरक पगी मतुंगना थाउदो थोपम अदु मक्तदा मणिपुर पुलिस की पर्सनल खरे लखि अदुबु मखोइन मतेंग अमत पांगबिरखिदि अतोप विक्टिम नुपी अमन फोंदोरकपगी मतुंगनेति पुलिस पर्सनल मरी अदु गरी मनुंग फमलग इरांग अदुबु येंगदुना लखि इरामसिगी मतंगना दी वेयर्ड साइकल पुलिस स्टेशन गा वारी सानदुना पाव फावना बोनखि अदुबु हाउजु फावगी ओइना पाव अमत फावनबो ngamdana leiri hari victim masina दी वेयर्ड मखातना हाय कांगपुपी डिस्ट्रिक्ट की बी फाइनोम विलेज असिदा meitei singna lan taraglagani haina makoigi khul thangnabada leba meitei singna paw pirakpudi kunja sing adu khul thadok senaki adubu makoigi imung manungi miyoi sing adudi sien manang hodabadigi miyam aduna fakhibani makoibu miyam aduna phaduna puraklaga mongsung amada pusilaga mapimro lokthokibani adubu thawdok thokpam adumaktada leiba miyoi kharanasu makoibu kanvinaba kayamarum phungdoknaraki अनिसुब विक्टिम अदुना दी वेयर फोंदोरकपगी मतुंगिना नुमित अदुगी थाउदो अदुरा मखोइगी मफिमरुन लौथोकपा अमदि हक्सांग कयात खरदा सोलकप नतना रेप तौखिब लेते नकलमरमदा बी फाइनोम कुलगी निंगथौ थांगबोय बाय फाइना दी हिल जर्नल पिखिब इंटरव्यू अमदा हाय मा हौजिक यंग बाय फि एसोसिएशन सिंदुना हांगबा सुसामपुरगी रिलीफ कैम्प अमदा लेरि मा की बी फाइनोम कुलसि युमथोंग समरीरोम लेबु खुलमने हौखिब मे अहुमदगी मणिपुर वाथोक असि हौख्रबा मतुंग माकी खुल असिदा सिक्युरिटी पिबिनब नौपक्षंमाय पुलिस स्टेशन फोन तौदुना मतेंग निखि माफम असि कुकी नगा अमदि मैतै सिंगना पुन्ना खुंदाब मफम मने माफम असिदा पामदब थाउदोक थोक्तनब पीस कमिटी फाव सेमदुना लैजुरबने हौखिब मे मरिदा माकी खुल अदु तुमना मै थाखि लोइनना माकपु ममित पुनसिलगा गाड़ी अमदा हापसिलगा अतोप मफम अमन पुदुना थमखि लोइनना माकी खुल लैबु ममा मसा अनिबु मियोय सिंगदुना हाटपिखि माकी नुपी अमदि लेखिद्रब खुंजा अदुगी नुपी अमदि मखोइगी मसाबु फी थोंगनना सटहलब मतुंग थदोखिबने हाइनसु रिपोर्ट अदुना मखा ताखेनसु पावक्सना मखा ताना पलकली मखा सथरकपोइना तोप पावम कोकोमी गैंग रेप तौवे हान संदोखिब मीडिया सिंग सेंगदोकदबने हौखिब मे मरिद नुपी अनिबु फी थोंगनना पुखिबगी थवोंग अदु कोकोमीन अकन मोन कनिम तौवे अदुबु नुपी सिंग अदुबु गैंग रेप तौवे हान लाना पावथोक्तुना मैतै खुनाइबु मलेमगी मिया मांग लाना ओहनबगी थवोंग सथरिबा अदु पुंकुनगी मरिगी मनुंगदा मीडिया हाउक सिंग अदुना सेंगदोरकदबने हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीना फुंगदोरकली कोकोमी की मीडिया कोऑर्डिनेटर थादोरकपा सिओरमन हाय वायरल ओइरबा वीडियो क्लिप अदुर यावप नुपी अमना दी वेयर्ड पीब इंटरव्यू अमदा मखोइबु फी थुंगंदब नतना रेप तौरखिब लेते हाइना नखैसिंगना फुंदोरकले अदुबु नेशनल मीडिया की टीवी चैनल खरना वीडियो क्लिपिंग असिबु संदोक्तुना गैंग रेप तौवी हाइबना सिंबु वापम क्यामरुम संदोरकलिबसि मितै सिंबु लान ओहनना बहनबने असिगुम लान पाउथोकपा असि अकन ममोना कानिम तौवी अमरमदा नुपी सिंबु मफी थोंगनना थम्बगी थाउदो असिदा सिएनरिबा मरालेबा मियोइसिंग अदुगी मथक्ता चाप चाप एक्शन लखरकदबने अदुबु नुमित हुमद्रागा मंगानी की ममांगी वीडियो अमा हौजिक नौना पुथोकलगा सिन कुकी नार्को टेररिस्टना मणिपुर सथरलिबा थवोंग असिबु जस्टिफाई तौबुदि खयारो हौखिबा मे अहुमदगी हौना हौजिक फावबा पामदबा थाउदो क्यामरो थोखरे मियोइसिंग अदुगी इकाई खुमनबा मांगदनबा खंदुना लेरखिबने अदुबु कनागुमा मियोइ खरना यामना सेंसिटिव ओइबा वीडियो सिंग संदोकलिबसि करी करंबा पन्नमदनो हाइबा कुपना नैनबा संगे अदुबु मरा असिदा नेशनल मीडिया खरदा इरांग असिबु हेना साक्थोखननबु होनबगी ममितारि हौखिबा जून 13 बिष्णुपुर की मोइरांग एरिया दा मैतै नुपी कया मरुमबु इंडियन आर्मी ना तामथिना फुसै बिरमखि थाउदो मणिपुर की टीवी चैनल अमदे प्रिंट मीडिया खुदिमक्ता पावफुनकी अदुबु हाइरिबा थाउदो असि मपान की न्यूज चैनल अमतदा पाव योरखिदि मसिगी सुमथक्ता सुसामपुर लाखिबा मपान की पाउमिसिंग अदु नार्को टेररिस्टना मै थाबिख्रबा मैतैगी खुल तरागमरी अदुर संगबगी यापा पित्रि मरमसे नेशनल मीडिया सिंग वाथो वेना साक्थो खनना बखोना बगी मुहत्ता इंग तप्तप पुरना बखोना पम थो याकि नकल मरमदा
lamphel leiba kokomi office na permission ga unaba amada kokomi women's wing gi mihut RK Tharaksana na hai haukiba matam asukui bes India gi prime minister na tumina leisilag hanak ta viral loirakpa video ama khakidama issue sibu lana puthoknaba lan mamong satharakpa si yamna nungaitaba phawi viral oiriba thaudo adugi damakta de kokomi women's wing na awang mathakta kandem tawi thaudo adu da sinariba miyoi sing adu phangpham thokpa sairak pigadabani puwari dagi hauna meitei singbu awang mathakta thangatuna lakpa khunai mani asiguma khunai sida asiguma thawong asigi sanafam leite adubo haukiba me ahum dagi horaga narco terrorist na satharak liba thawong punama sibu thaudo amana wakhaiba dik yaroi masi khana central lang na thabak pa hekadabani haina su phungdok hensu paus na makatarakli makasa tarak poina to pa muna PM na wangang lamda bisi video viral oiba ngairamra opposition Manipur thok libirang sida Prime Minister Narendra Modi na wapam amada phongdok tuna lairaklaba tungda phongdok pa si nahan makai video viral oirakpa ngaidi pra haina wakalon manab opposition political party taramot silaga di nimaichan luang na phongdokre Manipur press cup ta pangthok pa pawgi mifam amada mangna hai tha ani makai helab Manipur irang si BJP na thokwan mani Prime Minister Home Minister amasum Chief Minister na thok lib irang sibu thingma ngamdaba si makoi matik sa de haibada laloi Manipur gi irang na Prime Minister na wafam amata phongdoktraga video amakhak viral satpa matamda wanglak liba si viral satpa video ngairibra state asida thoklib irang gi thak asi yobu ngairibra ki mahang na hai tha ani makha helab irang sida sikiba masing asi yamna yamkhre sanglaba matam si PM na wapam khradang oiraba su phongdokpina ba miyamna takshinduna lakhibani political party taragi make digi su wapam kya takshinduna lakhibani hauzik lady birang su lution ba yana Prime Minister unaduna wari sanana ba hona ba matam pibirakhidabani numit humdra helaba matam si fawra Prime Minister na wapam amata phongdoktuna leirakhibani state asida nungmai kapkhriba khatnariba miyam si Prime Minister na lokhatba khongthang amana irang asi lephanma ngamani hauzik viral satpa video amana India nigankhre nupi ani bu phi thongdana nupi oibi gi ikai khumnaba manghanba manba thong adu political parties singi maikedi akan mona kanem tawi asiguma thaudo asi matungna mu hanna thokta bu wairasno thaudo aduna me mari da thokre wakatna me taragani pana tharakre amasum police na jun kunga mathude case lakhale ngasikak Prime Minister Narendra Modi ni yamna akan mona kandem tawkhi amasum senaba sing lemna tharoi hana phongdorakhiba lekhre se minister na thawdok tu senari ba punamak shibigi serak pi gana ki madugi seradu se minister na pi bangambra tha ani makai kari tawraga lebage sanglaba matam si kari gi tumina laisin manangki Manipur law amasum order leitre masigi texas se minister na puphantoi madugi khudam haibabu nungthil powopta lushi maring hatkiba amasum kwa kaithel da wakal soirabi nupi ama hatkibi thawdo duna taklamane hauzik thokliba thawdo si kanem tawaki Prime Minister na matam kuina tumina leptuna leibaga loinana Manipur si India gi saru ama natrabagum tawraga parliament phamnam dai ngang basi kanem tawi opposition party na demand tawriba si Prime Minister Narendra Modi na parliamentary statement piraba matungda discussion tawgani haibasi opposition party mayam gi firemni miyam na hauzik demand tawriba si assembly gi mifam atubura phamna ba haibani Governor the Assembly Kobina Bataksin Gibalade, Manipur Assembly is at Humatam Miam Awana Tabamatam the Famdana, Lamda Masida, in the Tatabakaram Puraka de Habadu, Nainaribani, Manipura House Ihan Hanbada, Mathautari Vasi, Irang named Hanmani, Madugi Makata of the Rehabilitations, Commission Singbasi Matautai, Masi Assembly Natawada when I can su Paus the Makatan Spundurakli. Makasa tharakpo na hoyelan pawdu ge topa maruibi I pausung mem na thamjagi nupi anida amot pathabuk sataki haibigi video viral Narendra Modi Manipur gi damak mikap thakre amot pathabuk sathabada sina bane haiba miyoi mari police na fakhre amagi yum miyam na mai thakre mara leiba miyoi sin capital punishment piragani Chief Minister amot pathabuk sathabada sina bane haiba miyoi mari police na fakhre amagi yum miyam na mai thakre Social media ki platform singna viral oirakhiba nupi ani bu phi thongna matungda koi pu puduna amot pathabak sing sataki haibe gi video ama viral oirakraba matungda masida sena bani haiba miyoi ni police na fogat khiba loinana makhoi ani gi manungda amagi yung ngasi nungthil ko shawngraba nupi singna mai takre thaudo asida sena bani haiba gi charge ta police na faraba miyoi sing adudi yairipok Vishnu Nahadi gi hausung yairipok pesi awang lakai leiba mamagi mapamda leirakhiba Hoirem Haridas se kuntran to apo pulai kidra bhai Rajen amasum nongpok simai awang lekai digi yulembab jiban sei kun apo wai ibum san hedi hai Haridas masa ahum leire duga viral oirakhiba video aduna jibana nammane hedi makhoi ani bo police na phakhiba digi khoisaungaraba nupi sing ngasi nungtil hai Haridas ki yum pesi khul gi mera pai besna thugai dun mai thakibani
अमरोमदा ngasi numidang pung tararom tarakpada pangkiba police control room gi sirol amanadi thaudo osigi matang maru oina 21 ne haiba ahum yauna puna miyoi mari fare hari maira pai bisina phungdorakpada viral video adu scenery ba miyoi sing aduna pangthokiba thabak sing adu mama oi bising yaningde kanglup furup khaidana mama oi bisingna nupi otpa yaningde thawong si meitei no oirabasu kuki no oirabasu nupi bu hantana yimgi bi aroi nupi da saram sa sat ke tawbusing lengang na athuba phabi dun akan maserak pi bi waiki maira pai bisingna माकी युम मै थादोपदा नतना मखोई इमुंगी मियोइसिंग खुलद लेबि याररायखि अमरोमदा थाउदो असिद सिएनरिबा मियोइसिंग मखाताना फगनबगिदमा आककनबा मफम खरदा कॉमिंग ऑपरेशन चथनबा आरएफ की मशिंग यामनो पर्सनल सिंग नोंपोक सिंगमाइ तमना लापगी लंबिदा ngarian singkhong yaripok azat golai amadi yaripok thongda yaripok maikei khul singdigi lak nupi singna thatna thingki nakalani gi marak akan mongna muknarakpadagi tear gas cell sing kap nupi sing butan toki adomena miyamna henjilakpadagi RF sing satpangam kiti miyam aduna yaripok thongna nungamadi laingoi sing gari de kholaktuna haidolaga lami thingki thaudo osidagi RF sing lanthokpa ngamdana leki adobu makoina tear gas kablakpada mayumda leijaba miyani yaripok angtha thongkhongdagi konthawjam bemola sai yang khagina thoyamasum konthawjam justina sai kun sokki hari thaudo osigi mari lenana kangpokwi district ki b finom village ki sip thangboy baiphaina sekul police station mamang thagi kunga mathoida complaint report ama file torokhibani adobo thaudo thukliba mafam asi khul asidagi awang nongsupta kilometer ahumlom satlaga leiba mafam oibadana tana mafam aduma nongpok singmai ps ki jurisdiction manung oibadagi case adu nongpok singmai police station na lakhotkibani haidi Belesip ki complain aduda nupi ahumba gang rape tawbiki haina phongdorakhi adumainama viral video tadi nupi ani khaktamak uba phamaki nupi ahum adu kangpokwi district ki b phainong kuldagi ni haina su complain na phongdorakpaga loinana nupi ahum adu ki manungda ani di hatokre haina su palaki hari Cycle PS to fall to keep atopa complaint report amada su me mari gi nutul pung ohum rom tarak pada kulai pai na ha lising amarom na bi phainom kul sanglaki makoina kul gi yum sing mai thadoki thawdo oduda sonet kam bai phai sai yang khai ga taruk nongkhulun bai phai sai taraka mapanam su makoi gi imung munung gi nupi ohum na thawai kanjana bi dama umang lomda sensin ki badiki makoi bu nongpok simai PS ki tim amana kan khai ki adumaina ma police station tamna purak bagi lambi da mashing yam na bamiyam na makoi bu police gi mullaga phusaki nupi ohum dugi manung da amadi masagi se kunga mathoi rom da ngai ribani adu atopa nupi ani duna mathang sina sahi ni fugani thoya masum yang khai gi thoi rom gi mi oina haidi wakachi rola duna makhata na phongdora khibida miyam aduna sotin kam by 5 mafam madura halaba matungna nupi ahumdana amot pa thabak sing satakibani madura sai kunga mathoi khakta ngai ribi nupi masa adu nungthul popop ta gang grab to biki haina su phongdora ki haidi thaudo adu atop nupi ani duna u houraga loinana nengkhulun by phaina nupi edu bu kanana bu honarubuda mapusu mafam aduda hatok biki haina su phongdora e haidi hen su pawsna makata na su palakli amaromdana Manipur da lerakhiba kuki jau from state asidagi maset ama phaklaga makogi tongan me administration lehengadabani haibagi demand phangnanabagi damak Manipur gi majority gelo furup to onsinduna hingsa yetamagi thabak singsa tharakhiba ngasi numit humdraga mapani surakpada kuki militant sina se tharakpa landagi manungda makogi furup kin haiba nupi anida lamen tuyen mamiyo ikrana amot pa thabak singsa taki haibagi viral video ama thengnabadagi nan makhai masin Pochin Lerkiba Prime Minister Narendra Modi Kangprek Kangduna Mikap Toloraga Manipur Bo Kangning Ning Singre. Ngasidigi Hawada Parliament ki Nungzu Mi Pam gi Mangoina Ngarang digi Bidal Urakiba video si Tingnabadi Prime Minister Nangasi Pungo ki Bogapam Singi Manungda Manipur Tok Ripa Taudo si Ikaining Haini. Machina Ahakpu Sounding Bamasum Awaban Pick Laki. Wapamasi Prime Minister Narendra Modi in Parliament House Nungzu Mi Pam Holdringagi Mangoina Wangang with the Pungo Kibini. Magna makatan hai leba asin logi matung na thabaksing sathagani thaudo asida mara leba miyesing lemna tharai ki loinana leba ki miyam da yang na thajaba pidi hairaduna mara leba miyesing lemna tharai Manipur gi nupi sing da thokli thaudok sing ngakpi bangam loi ki sairak sida yunalenga ki meke digi Twitter ma some social media gi platform sing da hairiba nupi ani da amar pathabaksing sathakhiba ki video sing adu among hana sharing tawduna ba order phawu thokra hairi Panmayabri Taudu si me mari English ngani ga kungom do thoki ba kanglu masel gi marakta makhata na satharakhiba irang manung na thoki bani haide ni su paus na makhata na supalakli atop pawmana Amit Shah na akan mathabak lakhona ba khangalakre governor na DGP una kre viral video si gi matana home minister Amit Shah na minister telephone torok tu Taudu si da scenery bising matata akan be excel lakhona ba khangalakre haidi nakala maromda Taudu si gi mari lena ngasi governor Anisha Ukena DGP Manipur
राजीव सिंह का राजभवन उनखरे उनबासिद गवर्नर की मैकेरी की थाउदो असिबु अकन ममोना कन्नेम तौखिबगा लोइना थाउदो असिद सिएनबसिंग मथक्ता खुदक लोकटफम थोप लोगी थबकसिंग लोकटुना सिएनरीब मियोइसिंग फगतपगा लोइना वयल सथरगा फंगफम थोप सैराकसिंग फंगनना बखनखरे अदुगा कारिगुंबा मथौ तारबदि थाउदो असिगी विक्टिम ओइहौरबसिंगदना अखनबा ngaksenbagi thabak lokotnabasu khanganki DGP gi maikedige su thawdo asigi matana police na lokalap thabaksing khanganki haidene su pausna makhatana su palakli amaromdana police na yamna thengna case register tawki leibak sin matuna viral oirakliba video asigi thawdok memory gi nungthil thokiba oirabasu nongpok sumai PS na mamang tha khaktar case register tawduna lokalamki case adugi FIR number 110 clause 6 2023 under section 153A 398 427 438 448 302 354 364 326 376 34 IPC amasum 251 clause C arms act ni hanis paus na makatan fongdorakli amarom dana chief minister biren resign tawgadabani natragana laukthokadabani Dr. Foze Nupi ani da amor pathabak sing sataki haibigi video viral oiraktunu wathok oirakpadigi outer Manipur parliamentary constituency की MP Dr. Lorho S. Foze na thawong Manipur lenga की missionary fail oibadigi tholakpani hairaduna Chief Minister N. Biren amasigi texak pugadabani hairi loinana mahak model ground Chief Minister की famdigi resign tawgadabani natragana laukthokadabani haina phongdokre wafam singasi phongdorakpaga loinana asiguma thawdok singasi haurakpadigi Chief Minister senaduna laklibani haiba charge fabu mangna tawki adomoinamak mahakna furup amatabu akaknaba maral siba tawdana haujuk lairiba phibamasi aset palengakna thabak paikhatuna miyamgi aningba apama musum asawba lakshingadabani haina phongdok haina su pausna makhatana su palakli makasa tharakpo ina to papa mana ngarang parliament ki session animaki ahobu numi opposition MP taraga mangana Manipur gi phibam khananaba Manipur mai sakli haiduna lakshilakpadi gi exon tokre ngasidigi horaga apunba sitting taraga tre leiduna mathang thagi taraga mati phawbu sathagadaba parliament ki house animaki nongzumi phamgi hawgulakpada opposition MP singna house animaki business sing suspend taraga Manipur da haujuk tholibi irangi matang na khanagadabani haiduna Manipur mai sakli haiba kholaw sing lorakpadigi house ta sarangna ba tholaktuna mangjonuna याथोक्लबा बिजनेस सिंग सथब यादबदगी लोकसभा की मिफम हौरकपगा स्पीकर नुंगथिल की पुंग अनि फाव येथोकी नुंगथिल की पुंग अनि तरकपदा अमुहन लोकसभा की मिफम मौक्सागुमना पांगथोंगनाबा होनारकपदसु सबमानब मणिपुर की वाफम असु ऑपोजिशन एमपी सिंगी माइकेदी अमुहना पुथोरकपदगी हाउस की ओइना अहान नुमित की बिजनेस सिंग सथब यादबदगी येथोकी राज्य सभादना मसिगी मेंबर सिंग मणिपुर हाउस ओइरिबा फिबम की मतान प्राइम मिनिस्टर नरेंद्र मोदी ना मरी लेनब वाफम सिंग होंदोकदबनी हाइदन ऑपोजिशन एमपी सिंग डिमांड तौरकपदगी चारांगनाब थोक नुंगथलगी पुंग अनि फावबा याइथोकलुरबसु अमु हगलकपदा हंजिन चारांगनाब थोलकपदगी ngasi ओइना एजुन तोखि पार्लियामेंट की हाउस अनिमक्त ngasi थोखिबा चारांगनाब सिंग अदुगी मतंगना पार्लियामेंटरी अफेयर्स मिनिस्टर Prahat Joshi member sing the Fundo Kibida, Unilinga Kimeke Parliament ki House animak the Kanagani have you up among Zonuna, Fundo Krabanaki. Lok Sabagi Deputy Leader Rasna Singhan Sapanabu up Masifundoki, Loinana, Prahat Joshina Makatana Fundo Kibida Karigumba House Speaker Namatam, Leptora Glabadi, Home Minister Amit Chana Manipur, Oriba Pibam Gimatana Marik Sumba, Pakumama Tamagaloinana, Kanana Tabak Supantokanaki. Panmayabadi ngasi nungzu mifam gi house animaki mifam haudringa gi mongoina tungan opposition parties gi mute singa parliament complex ta liba congress president Malik Arjun Kharge gi office chamber da ma ka unaki aduga nungzu mifam asi opposition gi make digi sathagadaba lanthing singya toki Panmayabadi ngasi digi hauna sathagadaba nungzu mifam asi tungan bill kuntraga mati puthona ba laingana thorang toribani bill singa dugi manungda Delhi da posting piba bureaucrat officers sing center na control tobigi power pinabagi dama ordinance sindokpi wakum sioribani bill sigi matang Rajya Sabha opposition masum ruling gi makeidi gi akan mongna munabagi thawdok sing thokadoribani maramdi Delhi gi minister Arvind Kejriwal na mahaki makeida opposition party singna sagot pina phongdoki ba laikhiba gi matakta opposition gi MP samaga mangana bill sigi mayokta leblak libani hansu paus na makatana su phongdorakli Aten ma paokrana Sonia Gandhi na Manipur gi matang na khanana ba prime minister da taksin kre
Manipur ki matang na khanana bangasi parliament ki nungzu mifam horak pada opposition MP sing akan mamong na taksila padagi parliament ki session anima ezon tawkhrabasu ahan mifam hogala pada Congress parliamentary party ki lusing bi Sonia Gandhi ne prime minister Narendra Modi da Manipur gi phibam khanana taksin kri hana lok sabha da party isi ki lusing bi oidiba Adiranjan Sauduri ne phongdokre wapam asi Sonia Gandhi ne lok sabha mifam hogdokpagi tanja lauraduna prime minister ga sanakhiba aten bori da phongdokhibani hadin su pawsna makhatana su phongdorakli amaromdana Manipur gi video viral bu Supreme Court na haksina lokre ngasi leba asigi khwaidagi wanglabu wayel sing oidiba Supreme Court of India da Chief Justice D.Y. Chandrasuna Attorney Generals are Venkat Ramani amasum Solicitor General Tusar Mehta da ngarang Manipur nupi ani da amor pathabak sing sathakibani haiba video viral adubo hakshin lawi haiduna masigi matangda lengana lokhat phamtok thabak sing lokhat kadabani amasum thawdo si isam samna lawi yabat thawdo natti haina phongdokre irang thokliba mafam nupi sing sathakhiba thawong si tasingna khwaidigi awangba thakta human rights violation tawbani hairaduna kariguma lengana lokhat phamtok thabak sing lokhatrabadi court ki meke digi lokhatlagani haina su attorney general amasum solicitor general khangan khen su pawus na makhatana su phongdorakli atopa pawama danamo ITLF amasum lupsing su sampur da asobu rally sakre yunelenga na koki zau tribal gi kariguma khara wasarkle ITLF Manipur ki tongan be administration logani thorangli bi Susampur ki indigenous tribal leaders forum na masigi mapang women's wing amasum joint artist association kusamna duna ngasi nong surabasu thawa sadana parliament ki nungju mifam hobu numita asobu rally amasakre ngase pung tararam tarakpati ki hiang tam lamka public ground ki horakhiba miyoi lising kyan ambo phizul setuna sar yakiba khongset asina Manipur ki majority yellow furupta Satakhiba landa da laikhidraba makhoi gi miyoi kyagi ningsing photo sing pareng thiliba wall of remembrance phauduna tuibong gi peace ground tamna lakhi mafam asida ITLF ki women's wing gi Mary Johnson wangang laduna kuki zau gi marakta amatta oiminana ba hona ba loinana hauzuki matam si tongan furup sing gi matang wari sanagadaba matam nati hairaduna amatta ngairaba panthungi damak lanthengnagadaba naki mafam asida pangthokiba mifamda ITLF ki secretary na haukiba numit khrani gi mamangda yunelenga ki mute singa unadana wari sanakre hairaduna yunelenga ki mekedi kuki zau travel singi dama kariguma khara wasakrakle hainasu rally de saruk yaduna tinkiba miyamda phongdoki hainasu pawsida su makhata na palakli pawsu lusilak point atien ba paw khatang miyamna thamjage sekmai mamangi singsangda kuki militant singa numai kapnakre numit khrani gi mamangda gi haurakladuna sekmai gi nongthongban ki nongpok ningthok singsang haina khangnaba singsang parengda leiba mafam singda kuki militant singa khulngalak liba khunja sing amasu state force singi gi marakda khothokna rakhibagi makha tarakpada ngasisu nungthil pung ani taramdai di hauraduna nakal ani gi marakta bomb kapsinaba yauna akan mamona khothokna khre khothokna bagi thawdo wasi numidang phawda lepna sataki adominama nakal ani gi marakta misimina yawbagi pawdi official oina phamangam khidri adominama sekmai gi khunja sina phongdorakpada nongpok ningthok singsang parenga sida kuki militant singna anobu bunker kya leptana sajilakle hadi amaromdana haksang ama phangli lamlai PS ki serolamada tha sigi taragomdagi nungthil pung taruka minute kullom tarakpada takhela leiba krabisingdagi nupa amagi haksang ama phangle hadi thagdo sigi matangna miatpigi case ama lokhatpaga loinana haksang si maming matha khangdolaga post mortem examination tonabagi dama jenims ki mokta thamlakli haiden su pawsta makhatana su phongdorakli tendakpa pawmana curfew komthokani heng July 19 da curfew komthokadaba district sing Imphal East district West district Kaksing district Bisnupur district amasum Thaubal district da ayuk pung 5 dagi nungthil pung 3 phawa komthokani Kaksing district ki Seraudadi komthokloi aduga Imphal West district kina Kaisampat junction dagi tidim lambi paringda ningtham kol phawa komthokloi haiden su pawsida makhatana su phongdorakli aduga hausiko inadi myam pawsu matang sa lusinjarage amasum myam puna anau update ngamina senasu channel sigi mekedi gi myang phumna makhatana thamjari